ngasi numidang waramda phongiba kanglipakki maira pawchedagi laukhacharaga Manipur Circle News na miyangdamakta pawdamjari. Molnoi Kuki Village dagi Lanjennakhiba KUKI sing halaktuna masagi mayumda leirade haibagi yum kayagi thongnao thugaikhre mapungeba paw mamang sahi lisingani kulhumdoi gi me ahomdagi hauna Manipur da thokliba kanglup ani gi sathiraba lan asina Palel Police ki manung sana laiba Moloi Kuki Village da leiramba KUKI sing lan asina maram oiduna masagi yum thadokuna Lanjennakhiba du hanagum amuk hanjilaktuna leirade haibadagi ngasi KUKI Defense Committee gi mioi singni haina thajaba mioi khatpu amana KUKI gi yum kayagi thong amadi thongnao thugaiduna amanga ta thokhankhre hairi KUKI Defense Committee gi mioi singni haiba mioi yankhairom makhutta martun amadi atai nungthangna singba kaya paiduna laklaga Moloi KUKI Village gi mi leinadaba yum kayagi thong amadi thongnao sing thugaiduna amanga ta thokhankhi KUKI Defense Committee gi mioi sing aduna thong amadi thongnao kaya thugaikhre yum sing adugi yumbu singi maming mathang lauthokhi hairi pawasina hai KUKI gi yum sing thugaibagi thabak chathakhiba asi KUKI Defense Force Committee ni hairiba asigi maikaidagi mafam asida amuk hanna Lanjennakhiba KUKI sing masagi yumda hanjinduna leiro law haina khanganki hairi adubi yum thadoktuna Lanjennakhiba KUKI sing aduna ngasi phawba halaktuna masagi yumda leitaba asida asawba phongdoktuna yum kayagi thong amadi thongnao thugaiduna amanga ta thokhangibani hairi